Lakhipur online puthokjaba August ki tang 13 Irai numit ki Khomjinba Pao tabirase. Ahanbada maruiba Pao NCC gi mihut kangbuna lamdamasigi loop kaya ka khusamnaduna Silcherda Punit Sagar gi khongjang haukre. Assam lenga ki maigei tagi Rajya sigi khangatlaba college samaga marphumathoida motorcycle amamam pigadawri. Ngasidagi haugadaba anisuba Manipur Olympic Games ta Jiribam gi sanaroi amadi official chamaga kuntra mapana saruk yari. National Highway number kuntra taret Imphal Jiri lambi gi ban handokre. Duran Cup ki ngarang Group B amadi Group D anima ki match draw oikre amasung akoiba gi pibam sogandana amanba battery sing mafam chana loisinaba battery waste management rules ngarang lauthokre. Haujik mapungoi Pao tabirase. Swachh Bharat Abhiyan gi makhada NCC na Bharat Pumbada leiriba turel mapal gi mafam sing amot akai sing sit sengnana bagi khongjangama chathaba hokre. Khongjang asibu Punit Sagar haina mingthonduna NCC gi mihut kangbu singna lamdamasi gi loop kaya ga khusamnaduna Bharat ki turel torban mafam sing luna na thamnana ba pandam thamle. Ngarang sagol sen nimita Punit Sagar khongjang asigi makhada Silchar Tarapur Sibari Road ta Barak Turel Torban gi mafam sing NCC gi kadar singna tongan loop kaya ka kusamnaduna sit sengki. Numida sida saruk jakiba NCC Girls Battalion gi CEO Colonel Ritesh na hai Punit Sagar gi khongjang asi hauki ba chahi dagi chathaduna lakpani hairaduna hiram asigi matangda mahakna sumna phongdokhi. NCC का एक अभियान है पुनीत सागर अभियान और उसके तहत हमने पूरे देश में जितने भी नदी हैं, सी शोर्स हैं, वाटर बॉडीज़ हैं, सबको साफ रखने का ये एक बहुत अच्छा कैंपेन है. इसे लगभग ऑलमोस्ट 1 साल हो गया है, चल रहा है. हम उसी के तहत हमने अपने NCC कैडेट्स को और हमारे साथ NGOs भी जुड़े हुए हैं जो कि हमें सपोर्ट दे रहे हैं जिससे कि हम ये सारे वेस्ट कलेक्शन अपने बराक नदी को हम साफ़ कर सकें, हमारे एनवायरनमेंट के बारे में अवेयरनेस स्प्रेड कर सकें. और ये बच्चों का एक तरीके से NCC के लिए उनके लिए एक अवेयरनेस भी है, उनके लिए एक एक्सपोजर भी है कि वो सोशल सर्विस नेशन बिल्डिंग के इम्पॉर्टेंट टास्क को भी समझ सकें. Assam lenga ki maigei dagi Rajya sigi college samaga marphumathoida motorcycle amamam pigadawri. Rajya sigi khangatlaba college kharada Assam lengakna motorcycle kudol pirakre. Rajya sigi khangatlaba college chamaga marphumathoi sigi manungda Barak Tampak tagi college 18 yaure. Masigi manungda Kasar jila da college 10, Hailakandi jila da college 3 aduga Karimganj jila da college 5 yaure. Kasar jila gi oina bike phangadoriba college sing adudi Silchar gi GC College, Kasar College amasung Women's College, Kabugonj gi Janata College, Katigora gi SR College, Udarbon gi Jagannath Singh College ne, Dholai gi MK De College, Lakhipur gi SM Deb College amasung Borkhola gi Government Model College ne. Khanganjaba ma Assam lengakna thokiba notice ki matungina Manipuri medium school kaya mathang amalgamation tawrakli. School punsin nahanbagi thawong asina asumasum leptana chatharaklabadi Manipuri medium amadi lona sigi tungi marai bakari wairakani haibagi matangda wafam asi kupna khana nainanabagi damak masida miyam punna kari thodang lawpham thokpagi haibana chingbasing khanabagi damak miyam gi oiba akhanaba mifam ama amsuna lagliba August ki tang 18 ningthaukaaba numita Lakhipur Khoman gi Gurumayum mandopta nungthalgi pung 2 tapa matamda pangthokadawri. Hairiba mifam asida miyamna saruk yabiu haina All Assam Manipuri Students Union AMSU Central Committee ki maigei dagi paujilakli. Lakhipur gi MLA Sri Kaushik Rai gi Thausil Makhada Mukhyamantri gi Tengbang Seldagi Lakhipur Mandal gi manung chanbada leiba handakta Thailand gi Bangkok ta pangthokiba Kings Cup Sepak Takraw Championship ta bronze medal lawrakrabi Ayekpam Priya Devi da sel gi Tengbang pikre. Kasar Lakhipur Khunodagi Ayekpam Priya Devi gi mafamda ngarang chek kusinabada
ZPC Kabrabam Anita Devi, Dipayan Dev, Rajat Ghosh, Nayagram GP member O Bidit Singh Amadi, Atay BJP ki mihut kaya su saruyaki. Mihut kangbo asin ngarang Poilapul GP ki Gantagram ki Ward number 9 ki Khamnu Bibi Amadi Sribar GP ki Rajargram Kangali Bosti ki Ward number 2 dagi Rekharani Das, Makoyani ki mapamda analayang ki damak chek khusinaki hairi. Manipur Olympic Association na sinduna Manipur ki Governor amadi Chief Minister na ngasi haudokodoba Anisuba Manipur Olympic Games 2022 da saruk yananaba Jiribam ki sanaroi amadi official chamaga kuntramapan Manipur Olympic Association Jiribam ki ex-president M. Prajakanta Singh na ngarang lamthakre. Panbayay sanaba si ngasi Imphal ki Mapal Kangjaybungda Manipur ki Rajyapal na haudokpigani. Jiribam District ki mission asigi head oibatanatana Manipur Olympic Association Jiribam ki president su oiriba L. Ranjit Kumar Singh na team masina khongsalamdai matamda Paumi Singh da sumna phongdokhi. Manipur ki oina haitare ani suba state game se koi district wise oina koi sanagadawa koi handaki tha sigi tang 16 tagina kunthra paw sanagadawani hariba sanagadawa asida koi Jiribam Olympic Association na sinlang duna hariba sanaba si yauna bimakta koi Jiribam dagi koi sanaroi amasung official punna masing chamaga kunthamapan koi chali hariba cham kunthamapan sida nipana koi chamaga mangani aduga nupi machagi masingna chupna tagi kunthamangani hariba state game sasi koi Jiribam na district urakpadagi ihan hana participate tawgadaba adumba game amkhani to sir kai event je koi punna akoi gi MOU Manipur Olympic Association na sinba tournament sidadi game sidadi akoi punna kuntha mari ni event si adu akoi Jiribam gi ona di akoi event trama thoi khaktang da akoi saruk yaga dori akoi maru football hockey handball then akoi gi judo badminton table tennis adu golf haigumba akoi archery hariba khrasi akoi punna akoi event drama thol khatani ado event drama thol simanung da su akoi Jiribam sida akoi nipa nupi animak punna sanaba chakada badu akoi sudadana nupi watpa nipa watpa khari yauri event sida su game se maroi na akuna authority ko kampun habira pada amana kumal nampak ya masingane hari numi kya chuma panga mangani hatare tang kuntaluk tagina kutra khongba. National Highway number 38 Imphal Jiri lambi asigi phatriba mafam sing asi sembinaba mari leinaba singda kayara khana haijatuna laklabasu tabi dabana maram oiraga lambi asi makhatana August ki tang 16 tagi lambi thingbagi khongjang changsilagani haina All Jiribam Road Transport Drivers Union, All Manipur Roads Transport Drivers and Motor Workers Union, Khongsang Hills Driver Union amadi Oinamlong Driver Union Loop Mari asina lambi thingani haina toramba du lambi asi semjenba haurambana maram oiraga ngarang lambi thingbagi khongjang adu handokle hairi hiram asigi matangda All Jiribam Road Transport Drivers Union gi President M. Tombabu Singna Union asigi office ta ngarang pangthokiba Paumi Singha unaba amada Tombabu na sumna phongdokhi chaliba tha sigi tarik 38 irai nimita ekoina Jiri Imphal lambi gi area khara survey chasiru go matamda mamangda ekoi gi secretary na lambi wholesale da bagi maramda ban blockade to bagi matang palubona maram oiraga ekoina survey chasiru bani chalubo matam sida lambi khara semba haugalamba ubuna maram oiraga ekoina matam khara chonthana ban si kaukhibani adubu ekoina tarik 38 da chaluba numit aduda Barak Bridge ki mathapta ekoina press meet tawi tawwa matam sida ekoina hairabadi tarik 15 di manung phawbada lambi asi sembiu haidana ekoi loop mari haibadi All Jiribam Road Transport Driver Union amadi All Manipur Road Transport and Motor Workers Union loinana Khongsang Hills Driver Union amasung Oinamlong Driver Union akoi loop mari si pullaga junction jabani hairiba
ꯑꯩꯈꯣꯏꯒꯤ ꯕꯟ ꯇꯧꯕꯒꯤ ꯃꯇꯥꯡ ꯑꯁꯤꯗ ꯉꯔꯥꯡ ꯑꯩꯈꯣꯏꯅ ꯄꯥꯎ ꯂꯧꯕ ꯃꯇꯝꯗ ꯗ꯭ꯔꯥꯏꯚꯔ ꯑꯌꯥꯝꯕꯅꯁꯨ ꯑꯩꯈꯣꯏꯒꯤ ꯅꯣꯂꯦꯖꯇ ꯊꯝꯕꯤꯔꯛꯏ ꯂꯝꯕꯤ ꯌꯥꯝꯅ ꯐꯠꯇꯕ ꯃꯐꯝ ꯑꯗꯨꯁꯨ ꯁꯦꯝꯃꯦ ꯍꯧꯖꯤꯛ ꯆꯠꯄꯗ ꯅꯨꯡꯉꯥꯏꯔꯦ ꯍꯥꯏꯕꯒꯤ ꯄꯥꯎ ꯑꯩꯈꯣꯏꯗ ꯄꯤꯕꯤꯔꯛꯏ ꯂꯣꯏꯅꯅ ꯈꯣꯡꯁꯥꯡ ꯗ꯭ꯔꯥꯏꯚꯔ ꯌꯨꯅꯤꯌꯟꯒꯤꯁꯨ ꯑꯩꯈꯣꯏꯗ ꯈꯪꯍꯜꯂꯛꯏ ꯂꯝꯕꯤ ꯁꯦꯝꯕ ꯍꯧꯔꯦ ꯑꯃꯗꯤ ꯂꯦꯝꯍꯧꯔꯤꯕ ꯃꯈꯥ ꯈꯔꯁꯤ ꯄꯥꯔꯇꯤ ꯑꯗꯨꯅ ꯕꯔꯥꯛꯇꯒꯤ ꯀꯨꯝꯊꯔꯛꯄ ꯃꯇꯝꯗ ꯂꯣꯏꯁꯤꯜꯂꯅꯤ ꯍꯥꯏꯕꯒꯤ ꯑꯌꯥꯕ ꯄꯤꯔꯛꯄꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯩꯈꯣꯏꯅ ꯇꯥꯔꯤꯛ 15 ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯁꯦꯝꯕꯤꯗ꯭ꯔꯒꯗꯤ ꯇꯥꯔꯤꯛ 16ꯀꯤ ꯑꯌꯨꯛꯇꯒꯤ ꯕꯟ ꯇꯧꯒꯅꯤ ꯍꯥꯏꯕꯒꯤ ꯋꯥꯐꯝꯗꯣ ꯑꯩꯈꯣꯏ ꯍꯧꯖꯤꯛꯇꯤ ꯂꯝꯕꯤꯁꯤ ꯁꯦꯝꯃꯕꯅꯤꯅ ꯑꯩꯈꯣꯏꯒꯤ ꯕꯟ ꯑꯁꯤ ꯀꯣꯝꯊꯣꯛꯆꯔꯦ ꯍꯥꯏꯗꯅ ꯃꯦꯗꯤꯌꯥꯒꯤ ꯊꯣꯡꯗ ꯐꯣꯡꯗꯣꯛꯆꯔꯤ ꯂꯣꯏꯅꯅ NSIDCLꯒꯤ ꯗꯥꯏꯇ ꯄꯨꯕꯤꯔꯤꯕ ꯑꯃꯗꯤ ꯃꯔꯤ ꯂꯩꯅꯕ ꯑꯊꯣꯔꯤꯇꯤꯁꯤꯡꯗ ꯑꯣꯜ ꯖꯤꯔꯤꯕꯥꯝ ꯔꯣꯗ ꯇ꯭ꯔꯥꯟꯁꯄꯣर्ट ड्राइवर ꯑꯃꯗꯤ ꯂꯨꯞ ꯃꯔꯤꯅ ꯑꯄꯤꯜ ꯇꯧꯖꯕꯗꯤ ꯂꯩꯍꯧꯔꯤꯕ ꯄꯣꯠꯍꯣꯜꯁꯤꯡ ꯑꯁꯤ ꯑꯊꯨꯕ ꯃꯇꯝꯗ ꯃꯦꯟꯁꯤꯟꯕꯤꯔꯦ ꯍꯥꯏꯔꯒ Excellent coaching for Navodaya Vidyalaya and Sainik schools for Class 6 English and Manipuri medium by a group of experienced teachers with experience of 10 years. For further information, contact 7005440390 or 6003966742. Guwahati ki Indira Gandhi Athletic Stadium da sanakiba chamaga kunthamathoi suba Duran Cup ta ngarang Group D ki match da Army Green amadi Sudeba Delhi ki marakta sanakiba da nakal animagna goal amata chanaba ngamdana draw oikhre nakal amaromda Kolkata gi Kishore Bharati Krirangan da sanakiba Group B ki match amadasu East Bengal amadi Rajasthan United Panjal amata chanaba ngamdana draw oikhi अकोइबगी पिबम सोकंदना अमनबा बैटरी सिंह मफम चाना लोइसनहनबा भारत सरकार की इन्वायरमेंट फॉरेस्ट अमसुंग क्लाइमेट चेंज ना बैटरी वेस्ट मैनेजमेंट रूल्स 2022 ngarang lauthokre अनोबा नियम सिंह असिना बैटरीज मैनेजमेंट एंड हैंडलिंग रूल्स 2021 की महूट सिलगने नियम सिंह असिना मखल खुदिंगमा की बैटरी सिंह हाइबदी इलेक्ट्रिक गाड़ी की बैटरी सिंह पोर्टेबल बैटरी सिंह गाड़ी की बैटरी सिंह अमसुंग इंडस्ट्री की बैटरी सिंह कौंसिले हाइरी Extended Producer Responsibility haibadi battery puthokliba singna amanba battery sing khomjinba amasung madudagi phanglakpa machak sing adu anoba battery sing sabada sijanaba haiba wakhalonda jumpham oiraga anoba niyom sing asi thabak oina pangthokpani aroibada maroiba paw amukhanna NCC gi mihut kangbuna lamdamasigi loop kaya ka khusamnaduna silcharda punit sagar gi khongjang haukre Assam lenga ki maigei tagi Raja sigi khankatlaba college samaga marpumathoida motorcycle amamam pigadori ngasi dagi haugadaba anisuba Manipur Olympic Games da Jiribam gi sanaroi amadi official chamaga kuntra mapana saruk yari National Highway number kuntra taret Imphal Jiri lambi gi ban handokre Duran Cup ki ngarang Group B amadi Group D anima ki match draw oikre amasung akoibagi pibam sogandana amanba battery sing mafam chana loisinaba Battery Waste Management Rules ngarang lauthokre Lakhipuronline YouTube channel gi Khomjinba Pao sandok jaba ngasigi oinadi matang asida loijare